ꯊꯕꯥ ꯑꯩ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ ꯊꯕꯥ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯅꯤ ꯊꯕꯥ ꯑꯩꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯇꯥꯃꯣ ꯑꯩꯗꯤ ꯇꯥꯃꯣꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯥꯃꯣꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯅꯩꯗꯅ ꯇꯥꯃꯣ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯅꯤꯡꯊꯧꯃꯛꯅꯤ ꯈꯟꯅ ꯂꯥꯠꯆꯔꯒꯗꯤ ꯅꯨꯄꯥꯗꯨꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯅꯤ ꯈꯟꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯅꯨꯄꯥꯗꯨꯅꯁꯨꯅꯦ ꯇꯥꯃꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯕ ꯑꯗꯨꯏ ꯇꯥꯔꯒꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯅꯨꯄꯥꯗꯤ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯣ ꯇꯥꯃꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯤꯅꯥꯏꯅꯤ ꯈꯜꯂꯕ ꯑꯗꯨꯏ ꯇꯥꯔꯒꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯤ ꯃꯤꯅꯥꯏ ꯅꯨꯄꯥꯅꯤ ꯇꯥꯃꯣ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯣ ꯃꯤꯅꯥꯏꯅꯤ ꯈꯜꯂꯕ ꯑꯗꯨꯏ ꯇꯥꯔꯒꯗꯤ ꯃꯤꯅꯥꯏ ꯅꯨꯄꯥꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯇꯥꯗ꯭ꯔꯥ ꯇꯥꯃꯣ ꯇꯥꯃꯣ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯄꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯅꯨꯄꯤꯗꯣ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯕ ꯇꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯊꯥꯖꯕ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯇꯥꯃꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯒꯤ ꯊꯥꯖꯅꯕꯁꯦ ꯁꯨꯝ ꯃꯥꯡꯍꯟꯅꯔꯛꯂꯕ ꯑꯗꯨꯏ ꯇꯥꯔꯒꯗꯤ ꯃꯃꯩꯊꯪꯗꯗꯤꯅꯦ ꯇꯥꯃꯣ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯅꯔꯛꯂꯔꯣই ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯗꯨꯅꯅꯦ ꯃꯥꯅ ꯊꯣꯛꯄ ꯑꯄꯥꯝ ꯑꯄꯥꯝꯕ ꯁꯨꯝ ꯇꯧꯅꯔꯛꯂꯅꯤ ꯑꯗꯒꯤꯗꯤ ꯃꯃꯩꯊꯪꯗꯗꯤ ꯏꯃꯨꯡ ꯑꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒꯅꯦ ꯑꯗꯨꯝ ꯂꯣꯏꯁꯟꯈꯤꯅꯤ ꯊꯕꯥ ꯅꯪꯁꯦ ꯑꯩꯅ ꯈꯜꯂꯝꯕ ꯏꯆꯝ ꯆꯝꯕ ꯊꯕꯥꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯊꯕꯥ ꯅꯪꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤꯅꯤ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯏ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯊꯕꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ ꯀꯛꯅꯤꯡꯉꯥꯏ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ ꯊꯕꯥ ꯅꯪꯁꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯇꯥꯃꯣ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ ꯑꯩꯃꯨꯛ ꯇꯣꯟꯕ ꯂꯩꯄꯣꯟꯇꯦꯗ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣ ꯌꯥꯝꯅ ꯊꯦꯡꯉꯦ ꯆꯪꯉꯁꯤ ꯂꯝꯕꯤ ꯆꯠꯄ ꯃꯤꯅ ꯎꯔꯒ ꯀꯩꯀꯩꯅꯣ ꯚꯥꯞ ꯂꯥꯟꯅ ꯈꯟꯅꯔꯅꯦꯕ ꯊꯕꯥ ꯈꯟꯅꯤꯡꯉꯩ ꯈꯟꯖꯁꯅꯣ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯕꯨ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ ꯂꯧꯅꯤꯡꯉꯩ ꯂꯧꯖꯁꯅꯣ ꯁꯤꯗꯒꯤꯗꯤꯅꯦ ꯃꯣꯏꯅ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯔꯔꯣꯏꯗꯕꯅꯤ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯅꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯂꯣꯏꯅꯃꯛ ꯇꯧꯔꯗꯕꯅꯤ ꯁꯤꯗꯒꯤꯗꯤ ꯃꯣꯏꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇ ꯇꯥꯔꯔꯣꯏ ꯊꯕꯥ ꯑꯩ ꯑꯁ ꯇꯥꯃꯣ ꯌꯥꯔꯦꯕ ꯃꯤꯅ ꯇꯥꯔꯒ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯑꯩ ꯇꯥꯅꯤꯡꯉꯒ ꯇꯥꯁꯅꯨ ꯍꯧꯖꯤꯛꯇꯤꯅꯦ ꯃꯋꯥ ꯀꯅꯥꯝ ꯂꯧꯗꯦ ꯃꯤ ꯋꯥ ꯂꯧꯔꯨꯕꯅꯅꯤꯅꯦ ꯊꯕꯥ ꯅꯪꯒ ꯑꯩꯒ ꯂꯥꯞꯅꯍꯟꯒꯦ ꯇꯧꯔꯤꯗꯣ ꯑꯁ ꯇꯥꯃꯣ ꯁꯤꯗꯤꯕ ꯁꯨꯝ ꯀꯣꯗꯔ ꯂꯩꯌꯦꯕ ꯇꯥꯃꯣ ꯆꯪꯕꯤꯔꯛꯑꯣꯀꯣ ꯑꯩ ꯍꯥꯟꯅ ꯆꯪꯖꯔꯝꯃꯒꯦ ꯅꯥꯎꯕ ꯄꯥꯕꯨꯡꯅ ꯐ꯭ꯔꯤꯖ ꯃꯊꯛꯇ ꯊꯝꯃꯝꯕ ꯃꯥꯜꯂꯦ ꯑꯁꯤ ꯂꯧꯊꯣꯔꯛꯑꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯥꯕ ꯍꯧꯔꯁꯦ ꯌꯥꯝ ꯍꯥꯎꯅꯤ ꯆꯤꯆꯦ ꯍꯣꯏ ꯂꯧꯊꯔꯒꯦ ꯏꯕꯥꯅꯤ ꯆꯥꯕ ꯍꯧꯔꯁꯦ ꯍꯦꯛꯇ ꯑꯗꯣ ꯏꯃꯥꯒꯤꯁꯨ ꯈꯔ ꯈꯥꯏꯗꯣꯛꯑꯝꯃꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯥꯕ ꯍꯧꯔꯁꯦ ꯄꯥꯕꯨꯡꯗꯤ ꯆꯥꯗꯧ ꯃꯥꯟꯗꯦꯕ ꯃꯥꯗꯤ ꯄꯥꯝꯗꯕꯅꯦꯕ ꯁꯤꯒꯨꯝꯕ ꯑꯆꯥꯄꯣꯠꯁꯦ ꯍꯣꯏ ꯆꯤꯆꯦ ꯈꯔ ꯈꯥꯏꯗꯣꯛꯑꯝꯃꯒꯦ ꯑꯁ ꯃꯣꯃꯣꯁꯦ ꯑꯩꯗꯤꯅꯦ ꯄꯣꯂꯥꯡ ꯑꯆꯧꯕ ꯑꯃ ꯆꯥꯎ ꯍꯥꯏꯔꯁꯨꯅꯦ ꯂꯣꯏ ꯆꯥꯕ ꯉꯝꯅꯤ ꯑꯩꯗꯤ ꯅꯪꯅꯕꯨ ꯉꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯄꯨꯔꯥ ꯈꯔꯨꯡꯅꯤ ꯀꯩꯅꯣ ꯅꯪꯗꯤ ꯑꯗꯣ ꯁꯠ ꯁꯠ ꯂꯧꯊꯣꯔꯛꯑꯣ ꯋꯥ ꯁꯨꯝ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯦ ꯆꯤꯆꯦ ꯁꯤꯈꯩꯁꯦ ꯈꯥꯛꯑꯝꯃꯒꯦ ꯑꯗꯨꯒ ꯁꯤꯈꯩꯁꯦ ꯂꯣꯏ ꯄꯨꯊꯣꯔꯛꯑꯒꯦ ꯏꯕꯥꯅꯤ ꯆꯥꯊꯣꯛꯑꯁꯦ ꯍꯣꯏ ꯑꯗꯨꯒꯩꯗꯣ ꯈꯥꯛꯑꯝꯃꯣ ꯑꯗꯣ ꯃꯈꯨꯝ ꯑꯃꯅꯅꯦ ꯐꯖꯅ ꯈꯨꯝꯖꯤꯜꯂꯝꯃꯨꯀꯣ ꯑꯗꯨꯒ ꯑꯗꯨꯒꯩꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯥꯕ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯅꯥꯎꯕ ꯑꯗꯨꯒꯅꯦ ꯃꯩꯗꯣ ꯑꯝꯇ ꯊꯜꯂꯝꯃꯣ ꯏꯕꯥꯅꯤ ꯆꯥꯕꯗꯅꯦ ꯑꯝꯇ ꯎꯔꯔꯣꯏ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯔꯤꯅꯣ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯗ꯭ꯔꯤꯅꯣꯗꯣ ꯑꯝꯇ ꯈꯪꯉꯔꯣꯏ ꯃꯩꯗꯨꯒ ꯊꯥꯜꯂꯛꯑꯝꯃꯣ ꯅꯪꯅ ꯍꯧꯒꯠꯂꯤꯉꯩꯗ ꯍꯣꯏ ꯊꯥꯜꯂꯛꯀꯦ ꯅꯪ ꯁꯤꯅꯅꯦ ꯏꯆꯦ ꯑꯩꯅ ꯍꯦꯟꯅ ꯆꯥꯒꯅꯤꯅ ꯑꯗꯨꯝ ꯄꯥꯈꯠꯇꯅ ꯍꯦꯛ ꯂꯩ ꯑꯩꯅ ꯈꯔ ꯄꯨꯛ ꯆꯥꯎꯕꯁꯤꯗ ꯈꯨꯍꯥꯎꯁꯦ ꯆꯤꯆꯦ ꯃꯣꯏꯒꯤ ꯗꯣꯂꯤꯒꯤ ꯃꯣꯃꯣꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯑꯁ 시기 뭐지 짜다니 해 아이고 너무합니다 아주 안 하고자 아이디 나와 chicken chop xin hè lấy hao ba
ꯑꯗꯨꯅꯦ ꯁꯤ ꯆꯥꯗꯅ ꯇꯨꯝꯃꯝꯃꯗꯤ ꯌꯦꯡꯉꯨꯅꯦ ꯄꯥꯞ ꯄꯨꯔꯣꯏꯗ꯭ꯔꯕꯁꯤꯕꯣ ꯁꯝ ꯍꯥꯎꯕꯁꯤꯕꯨ ꯆꯥꯍꯧꯗ꯭ꯔꯗꯤ ꯍꯥꯎꯋꯦ ꯍꯥꯏꯕ ꯆꯦꯆꯦ ꯑꯩ ꯋꯣꯛꯇꯤꯌꯦ ꯏꯃꯥꯒꯤ ꯈꯥꯏꯗꯣꯝꯕꯗꯣ ꯑꯗꯨꯗꯒꯤ ꯑꯃ ꯑꯅꯤꯗ ꯍꯥꯞꯄꯤꯔꯛꯎꯕ ꯑꯩꯒꯤ ꯑꯁ ꯅꯥꯎꯕ ꯅꯪ ꯄꯨꯔꯥ ꯈꯔꯨꯡ ꯑꯣꯜꯂꯦꯉꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯁꯨ ꯇꯣꯛꯑꯕꯅꯦꯕ ꯅꯪꯁꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯑꯃꯨꯛ ꯆꯥꯁꯜꯂꯤꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯅꯪ ꯋꯣꯛꯇꯦ ꯍꯥꯏꯗꯨꯕꯨ ꯑꯁ ꯀꯔꯥꯏꯗꯕꯨ ꯊꯝꯃꯤꯅꯣ ꯈꯪꯖꯤꯜꯂꯛꯆꯗꯦꯗ ꯅꯪꯒꯤ ꯆꯈꯥꯎꯗꯣ ꯆꯦꯆꯦ ꯅꯪꯁꯤꯗꯤ ꯇꯜꯂꯦ ꯁꯨꯝ ꯉꯥꯡꯉꯒ ꯂꯩꯃꯦ ꯏꯃꯥ ꯆꯪꯉꯗꯤ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯍꯥꯞꯄꯣ ꯍꯥꯏꯕ ꯑꯝꯇ ꯑꯣ ꯍꯥꯄꯛꯀꯦ ꯀꯩꯗꯧꯔꯒꯦ ꯈꯔꯨꯡ ꯍꯥꯏꯁꯤꯅꯤ ꯆꯦꯆꯦ ꯁꯥꯎꯔꯛꯀꯅꯣꯕꯀꯣ ꯃꯣꯃꯣꯗꯣ ꯑꯗꯨ ꯈꯔꯒ ꯍꯥꯞꯄꯤꯔꯛꯑꯣꯕ ꯅꯪꯅꯅꯦ ꯍꯥꯞꯄꯨꯅ ꯀꯌꯥꯔꯛꯅꯣ ꯍꯥꯞꯄꯤꯗꯣ ꯏꯃꯥꯒꯤꯅꯦ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕꯅꯦ ꯅꯪꯁꯤꯗꯤꯕ ꯈꯖꯤꯛꯈꯛꯅꯦ ꯑꯩꯅ ꯈꯥꯛꯑꯝꯃꯤꯗꯣ ꯅꯥꯎꯕ ꯅꯪ ꯅꯕꯨꯛꯇꯣ ꯀꯪꯈꯠꯂꯒ ꯁꯤꯔꯅꯤ ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯌꯥꯔꯦ ꯌꯥꯝ ꯍꯦꯟꯖꯜꯂꯨꯔꯅꯨ ꯀꯔꯤ ꯆꯥꯔꯤꯅꯣ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏꯀꯣ ꯑꯣꯏꯃ ꯏꯃꯥ ꯑꯁ ꯈꯪꯉꯤꯍꯦ ꯆꯪꯉꯛꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯍꯧꯗꯕꯗꯨꯗ ꯑꯁ ꯃꯤꯍꯨꯟꯁꯦ ꯑꯣꯏꯃ ꯏꯆꯥꯊꯣꯏ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯏꯃꯥꯁꯨ ꯉꯁꯥꯏ ꯈꯪꯉꯤꯅꯦ ꯋꯥꯁꯔꯨꯝꯗ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯄꯥꯕꯨꯡꯗ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯋꯥꯁꯔꯨꯝꯗ ꯈꯪꯉꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯈꯪꯕ ꯅꯠꯇꯦꯗ ꯈꯪꯉꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯅꯣꯏ ꯀꯩꯅꯣ ꯆꯥꯔꯤꯔꯣ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯂꯩꯔꯛꯄꯗꯣ ꯆꯥꯏꯔꯣ ꯈꯪꯕ ꯅꯠꯇꯦ ꯈꯪꯉꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯩꯈꯣই ꯃꯥꯁꯤꯁꯨꯅꯦ ꯉꯁꯥꯏ ꯄꯥꯕꯨꯡꯒ ꯈꯔ ꯀꯞꯃꯤꯟꯅꯔꯨꯕꯅꯔ ꯀꯩꯅꯣ ꯈꯪꯉꯤ ꯃꯇꯗꯨꯗꯕꯨ ꯈꯪꯕ ꯅꯠꯇꯦ ꯈꯪꯉꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯁꯤꯅꯤ ꯌꯥꯏꯌꯦ ꯃꯥꯅꯦ ꯏꯃꯥ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯂꯩꯔꯛꯄꯗꯨꯅꯦ ꯅꯥꯎꯕ ꯏꯕꯥꯅꯤꯁꯦ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯕꯀꯣ ꯑꯗꯣ ꯆꯥꯅꯤꯡꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯆꯪꯉꯕ ꯏꯕꯥꯅꯤꯁꯨ ꯑꯗꯣ ꯍꯧꯖꯤꯛꯇꯣ ꯆꯥꯅꯤꯡꯃꯟꯗꯅ ꯂꯧꯊꯣꯛꯑꯒ ꯆꯥꯔꯝꯕꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯥꯛꯇꯕ ꯅꯣꯏ ꯑꯅꯤ ꯈꯥꯛꯑꯦ ꯑꯗꯣ ꯅꯥꯎꯕꯅꯅꯦ ꯆꯦꯒꯞꯄꯤ ꯁꯦꯟꯗ꯭ꯔꯥꯡ ꯇꯧꯕꯗ ꯏꯃꯥ ꯃꯣꯃꯣ 2 ꯈꯛꯇꯪ ꯈꯥꯝꯕꯅꯦ ꯑꯇꯩꯗꯤ ꯃꯥ ꯂꯣꯏꯅ ꯀꯠꯈ꯭ꯔꯕꯅꯦ ꯆꯦꯆꯦ ꯅꯪꯁꯨ ꯍꯦꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯈꯛꯇꯪ ꯆꯥꯕꯩ ꯇꯥꯏꯞꯇ ꯆꯦꯆꯦꯗꯤ ꯑꯝꯇ ꯆꯥꯗ꯭ꯔꯕ ꯁꯥꯏꯗꯒꯤ ꯑꯩꯅ ꯂꯣꯏ ꯀꯠꯈ꯭ꯔꯕꯅꯤ ꯀꯥꯏꯅ ꯀꯌꯥꯔꯛꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯞꯄꯨꯅ ꯑꯩꯅ ꯍꯥꯞꯄꯤꯗꯣ ꯆꯥꯕꯗꯣ ꯅꯪꯅ ꯂꯣꯏꯅꯃꯛꯅꯤ ꯅꯪꯅ ꯆꯥꯏꯗꯣ ꯑꯅꯝꯕꯅ ꯑꯩꯗꯤꯅꯦ ꯃꯃꯤꯡꯇꯪꯒꯤ ꯌꯥꯔꯦ ꯁꯦ ꯏꯆꯥꯅꯤꯅꯦ ꯈꯟꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯅꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯆꯥꯅꯤꯅ ꯏꯃꯥꯒꯤꯅꯦꯅ ꯈꯥꯛꯑꯝꯃꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯌꯥꯝꯅ ꯆꯥꯅꯤꯡꯗ꯭ꯔꯁꯨꯅꯦ ꯈꯥꯛꯄꯤꯔꯝꯃꯤꯁꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯏꯃꯥꯒꯤꯅꯤ ꯈꯟꯗꯨꯅ ꯇꯝꯕꯤꯔꯝꯃꯤꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯤ ꯇꯥꯃꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯔꯨꯕ ꯆꯦ ꯑꯃꯒꯤ ꯁꯥꯏꯟ ꯇꯧꯍꯜꯂꯨꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯥꯔꯗꯣ ꯉꯁꯤ ꯒꯨꯍꯥꯇꯤ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯅꯦ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯝꯇ ꯇꯧꯍꯜꯂꯨꯒꯦ ꯇꯧꯕꯅꯤ ꯆꯥꯛꯇꯣ ꯅꯪ ꯈꯔ ꯊꯣꯡꯉꯝꯃꯣ ꯑꯁ ꯉꯝꯖꯔꯣꯏ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯇꯥꯃꯣ ꯍꯜꯂꯒ ꯑꯗꯨꯝ ꯊꯣꯡꯉꯣ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏꯀꯣ ꯍꯩ ꯀꯥꯔꯟ ꯇꯧꯒꯅꯨ ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯀꯔꯤ ꯊꯕꯛ ꯂꯩꯒꯦꯕ ꯑꯌꯨꯛꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯃꯕ ꯅꯠꯇ꯭ꯔꯣ ꯇꯧꯅꯨ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯇꯣꯛꯑꯝꯃꯨ ꯐꯖꯅ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯊꯕꯛ ꯊꯦꯡꯅꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯀꯥꯟꯅꯅꯕ ꯊꯣꯡꯉꯝꯃꯨꯀꯣ ꯇꯥꯃꯣꯅ ꯊꯣꯡꯒꯦ ꯍꯥꯏꯔꯗꯤꯅꯦ ꯑꯗꯨꯝ ꯍꯜꯂꯒ ꯊꯣꯡꯕꯁꯨ ꯌꯥꯕꯅꯦ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗ ꯀꯣꯛ ꯊꯣꯡꯇꯣꯛꯑꯝꯕ ꯌꯥꯗ꯭ꯔꯣ ꯑꯅꯝꯕ ꯃꯇꯝꯗ ꯆꯥꯛꯁꯤ ꯑꯩꯅ ꯊꯣꯡꯉꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯥꯛꯁꯦ ꯊꯣꯡꯉꯝꯃꯒ ꯊꯕꯛ ꯀꯥꯔꯒ ꯆꯠꯄ ꯉꯥꯛꯇꯅꯤ ꯑꯅꯝꯕꯅ ꯉꯁꯤꯁꯦ ꯑꯩ ꯊꯕꯛ ꯆꯠꯀꯗꯧꯔꯤ ꯆꯥꯛꯁꯦ ꯅꯪ ꯈꯔ ꯊꯣꯡꯉꯨ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯇꯧꯅꯨ ꯀꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯅꯣꯏꯗ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯇꯧꯗ ꯌꯥꯗꯦꯅ ꯇꯧꯍꯟꯕ꯭ꯔꯣ ꯅꯣꯏꯕꯣ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯃꯌꯥꯝ ꯄꯥꯡꯉꯤꯅ ꯑꯩꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯅꯣꯏ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯕꯅꯤ ꯀꯣ ꯏꯃꯨꯡꯁꯤꯗ ꯂꯩꯃꯤꯟꯅꯔꯕꯗꯤꯅꯦ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯈꯪꯉꯕ꯭ꯔꯥ ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯝꯃꯣ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯤꯁꯨ ꯈꯔ ꯌꯦꯡꯁꯤꯜꯂꯨꯅꯦ
School phangye suti tharabani na masida hida phone ama pairaga ka manung sida kari torino khangde khara khara yengone nangbo loinak mang ba tari ne fare fare sakto thongtoro aduga sakto phajana loiraga leramo aina halapado thengak pa ngan ba yai tamba ngamde sakto loiraga phajana leramo ai thabak ka gadabani na somda nate kapsalune as chelo langi ba kapsalo tinggayo tu asigi uji marumje asida lumbaga legrabni langjallo mi as ngaktang ludo sanaruge tawbasidane yet kraponi khoidong sawning bane as ludo sanabazu zatningi saksina mu kamai tawdeba saksina rice cooker da thongaba aduga henjang sina mahi thangalamaba sauba ngai boinane ludo round amani di sanaba yarani ching jiju isingje ingingai da hapjalabane kishu tawrida rice cooker na bu thongatine panghau da hawbane mama ya dum thongjar majane aduga henjang sina kai thongjige khara kuina thongba yaba henjang ama hawai kangtak se cooker da kamaroi hekta phutlage masi hekta ahanbada mahi hana sawhalaba mahi sauba ngai badada mu sanaruraba adagi mahi sauraga hawai dong hapjallaba adu munba ngai raba odi tari ludo je phanam sanaya ni adidi sidi mina yamna thina nei grebase sanaba haitaba noiga sanamina basine podana dum leidrobani khangaba khara haijaba aijune dum poradabani sanatombi tabro tu hinjang mai thangalambane saurakandane imada pau hairo ai nadom cha tharoida ludo sanaruge ko mi loinama ngai leirabane ai ama watpatane sanaba hoba yaroidoini se khara yengamo masi angang che kaidorimno khangniba chuta hek taroidamni khumakri si urbase aina sona kana thabaki thaba ngatani tawrije masida mana kongina headphone ama hapjalagane mina ngang pasak pa kem taroidoini ba masi kamai tawdino khangdi dai hantamu kane mini hek nai hallaba yeng aina haisni noi amte hingre khawnoi sanai ni na haitana ba sanatombi ngasai dagi aina korije nang tandabro kaya da ni yenguni mase aina ka sida changak pasi pawbuda masaje khangdi base mina kawalamba kem taba janate mana kongsida bu hapkhrabdi lore ma hey sanatombi nang sai dagi aina korije nang tandabro nang bo uima khangine kainone imana mu ngawrabo kemcha ju haidana ayina kansida lepami do kaigino kawrakpa yadro khangbu khangine tumina laga mi ka sida lepne misibo ai nana kongdo segai ni ngasi ko nasai ti ayina wona kawrize lekai bumbase loina taramadabane nang sai ti ayina kawis nang ta de bana nana kongdo nang headphone do ma hapjalaga nang achumbaga mu sariji urabase aine ludo sanaba thingi ayama watpadane sanaba yaroidoini mayam jinga sai ngai raga leirabani babungdo kaino sakhibani thabak sakhibani halaga saksage hairani saktine saina loramani rice cooker da hapamabani aduga kaino do henjang do mahi thangalambani saurakandane engonda pau piro khangabra khari yengu jo chalo chakumangda ai chale ko moi hongnabi se tawradamni aina sonda game se khara nungai na sanaradine hawradamni moi kaino ma haibije dum hawradamni kuidom somnidai game do sanaba hogningai da haiboidi phaidana hek hawradine kaino ma dum hairadamneba aina si haise game sanaba mi yaramadi aingona phawrije noige faramni ko bit ka lekte imana hinjang mahi do thangatpa horamda ngai banina mahi kechu sauramgiroida hore nga lega thoa lore game do makha cha thage kanti tamo sakto phajna sabi khoko kaliani nane nusa yam sai aduna isa yam chokthbani tamo kaliani nusa sai chaksaning dina sum chadraga dine hena chokthbani tamo yari gaidi themaga adum chasalo tamo sakto phajna chadrabadi yam choktharani aikoidi yumda lehobani na phai tamodi horen pung 5-6 phawba office ta leidoine ha nusa sisu yamna sai chumme thaba horen pung 5-6 phawbane phammaga leiduribane aije
ꯈꯔ ꯂꯩꯔꯗꯤꯅꯦ ꯄꯥꯏꯜꯒ ꯅꯥꯔꯛꯇꯣꯔꯤ ꯄꯣꯠꯅꯤꯗ ꯐꯝꯃꯟꯗꯅ ꯏꯁꯥꯁꯦ ꯁꯥꯖꯦꯜ ꯉꯥꯛ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯣ ꯅꯥꯎꯕ ꯍꯣꯏ ꯊꯣꯏ ꯍꯣꯏꯗꯤ ꯆꯥꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯁꯥꯔꯤꯉꯩꯗ ꯆꯥꯎ ꯍꯥꯏꯌꯨꯅꯦ ꯅꯪꯁꯨ ꯆꯥꯊꯣꯛꯑꯣ ꯇꯥꯃꯣ ꯊꯣꯏꯒ ꯅꯥꯎꯕꯒꯗꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯥꯒꯦꯅ ꯍꯥꯏꯌꯦ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯣꯏꯗꯕꯅꯤꯅ ꯇꯥꯃꯣ ꯍꯥꯟꯅ ꯆꯥꯔꯁꯅꯣꯅ ꯇꯧꯕꯅꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯍꯧꯔꯒꯦ ꯇꯥꯃꯣ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯔꯤꯉꯩꯗ ꯍꯦꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯣ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯁꯤꯅ ꯐꯠꯇ꯭ꯔꯁꯦ ꯋꯥꯈꯜꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯁꯦ ꯍꯥꯟꯅꯗꯤ ꯅꯣꯏ ꯑꯍꯨꯝꯁꯤꯅ ꯑꯩꯉꯣꯟꯁꯤꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯕꯗꯣ ꯎꯔꯒꯅꯦ ꯌꯨꯝꯗꯒ ꯍꯟꯖꯅꯤꯡꯗꯦꯗ ꯊꯕ ꯁꯦ ꯁꯤ ꯑꯣꯏꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯁꯦ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯔꯦꯗꯅꯁꯦ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯗꯤ ꯊꯕꯛꯀ ꯆꯠꯄꯗꯅꯦ ꯃꯥꯡꯒꯣꯟꯒ ꯑꯣꯏꯗꯧ ꯃꯥꯜꯂꯤꯍꯦ ꯊꯕ ꯇꯥꯃꯣ ꯌꯥꯔꯦꯕ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯨꯊꯣꯛꯅꯔꯔꯣꯏꯁꯦꯕ ꯇꯥꯃꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯁꯝꯗꯣ ꯀꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯁꯝꯗꯣ ꯌꯥꯝꯅ ꯁꯥꯡꯉꯦ ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ ꯅꯤꯡꯊꯧꯀꯥꯕꯁꯨ ꯑꯣꯏꯕꯁꯤꯗ ꯑꯗꯣ ꯀꯔꯤ ꯁꯝ ꯁꯥꯡꯉꯦꯕ ꯑꯗꯣ ꯀꯩꯗꯧꯔꯕ ꯍꯥꯏꯌꯣ ꯑꯗꯣ ꯀꯩꯗꯧꯔꯒꯦꯕ ꯇꯥꯃꯣ ꯁꯝꯗꯣ ꯁꯥꯡꯉꯦ ꯑꯗꯨꯗ ꯁꯨꯝ ꯀꯛꯑꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯇꯥꯃꯣꯅ ꯌꯥꯝꯅ ꯁꯥꯎꯒꯗꯕ ꯑꯣꯏꯔꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯇꯥꯃꯣ ꯁꯝꯗꯣ ꯑꯗꯨꯝ ꯁꯥꯡꯍꯜꯂꯁꯦ ꯍꯩ ꯑꯩꯁꯦ ꯀꯅꯥꯅꯣ ꯑꯩꯁꯦ ꯀꯅꯥꯅꯣꯕ ꯇꯥꯃꯣ ꯊꯕ ꯑꯩꯁꯦ ꯅꯪꯒꯤꯅꯤꯅꯦ ꯅꯪꯅ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯇꯧꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯗꯧꯕꯩ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯏꯅ ꯍꯪꯒꯣꯏꯅ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣꯕ ꯇꯥꯃꯣ ꯁꯝ ꯁꯥꯡꯉꯦ ꯅꯨꯡꯉꯥꯏꯇꯦ ꯀꯛꯊꯠꯂꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯩꯅ ꯃꯗꯨꯗꯩꯗꯨꯗ ꯌꯥꯔꯣই ꯍꯥꯏꯗꯧꯁꯨ ꯅꯠꯇꯦ ꯑꯗꯣ ꯅꯪꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯁꯝꯁꯦ ꯍꯣꯔꯦꯟ ꯇꯣꯛ ꯂꯥꯎꯅ ꯀꯛꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯃꯣ ꯑꯩꯗꯤ ꯃꯤꯍꯨꯟꯒꯥꯁꯦ ꯌꯧꯔꯦ ꯍꯥꯏꯕ ꯀꯔꯤ ꯈꯣꯟꯗꯥꯜꯂꯛꯇꯥꯅꯣ ꯈꯪꯗꯦꯃꯤ ꯇꯥꯃꯣ ꯑꯩꯗꯤꯅꯦ ꯅꯨꯄꯥꯅ ꯁꯝꯅ ꯁꯥꯡꯕꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦꯕ ꯑꯗꯨꯗ ꯁꯨꯝ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯄꯥꯝꯖꯗꯕꯗꯣ ꯇꯥꯃꯣꯗ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯦ ꯇꯥꯃꯣ ꯁꯣꯏꯗꯅꯒꯤ ꯍꯣꯔꯦꯟ ꯀꯛꯄꯤꯔꯣꯀꯣ ꯍꯣꯔꯦꯟ ꯀꯣꯛ ꯀꯛꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯗꯣ ꯊꯕ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏ ꯑꯗꯣ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯁꯨ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ ꯇꯥꯃꯣꯅ ꯄꯥꯝꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏꯌꯦ ꯇꯥꯃꯣ ꯈꯪꯉꯤꯗ ꯑꯩꯁꯨ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦ ꯊꯕꯥꯏ ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯗꯕꯅꯦ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯀꯩꯅꯦ ꯑꯩ ꯂꯣꯏꯅ ꯇꯧꯔꯗꯕꯅꯦ ꯊꯕ ꯇꯥꯃꯣ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯁꯦ ꯑꯗꯥꯃꯣꯔꯥꯅꯦ ꯍꯥꯏꯅꯩꯗꯨꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯕꯗꯤ ꯐꯠꯇꯦꯗ ꯃꯤꯅ ꯑꯗꯥꯃꯣꯔꯥꯅꯤ ꯍꯥꯏꯖꯖꯅꯤꯀꯣ ꯅꯨꯄꯤꯅ ꯍꯥꯏꯕ 인ꯕ ꯅꯨꯄꯥꯁꯦ ꯑꯗꯥꯃꯣꯔꯥꯅꯦ ꯍꯥꯏꯇꯥꯔꯒꯗꯤ ꯊꯕ ꯅꯨꯄꯥꯅ ꯍꯥꯏꯕ 인ꯕ ꯅꯨꯄꯤꯗꯤ ꯀꯩ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯗꯤꯃꯣꯔꯤ ꯇꯥꯔꯦꯅꯦ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯅꯦ ꯇꯥꯃꯣꯅ ꯍꯦꯛ ꯍꯥꯏꯕꯁꯤꯃ ꯅꯣꯛꯇꯅꯒꯁꯨ ꯊꯧꯔꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯕ ꯑꯗꯥꯃꯣꯔꯥꯁꯨ ꯑꯣꯏꯖꯒꯦ ꯑꯗꯤꯃꯣꯔꯤꯁꯨ ꯑꯣꯏꯕꯤꯌꯨ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯊꯕ ꯇꯥꯃꯣ ꯑꯗꯨꯗꯤ ꯇꯥꯃꯣꯁꯨ ꯑꯗꯥꯃꯣꯔꯥ ꯑꯣꯏꯕꯤꯔꯣ ꯑꯩꯁꯨ ꯑꯗꯤꯃꯣꯔꯤ ꯑꯣꯏꯖꯔꯒꯦ ꯌꯥꯔꯕꯣ ꯇꯥꯃꯣ ꯇꯥꯃꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤꯅꯦꯀꯣ ꯌꯥꯍꯧꯔꯛꯄꯒꯅꯦ ꯇꯜꯂꯦꯗ ꯊꯕꯛ ꯀꯥꯗꯧꯒ ꯇꯜꯂꯦꯗ ꯑꯩꯗꯤ ꯑꯣꯐꯤꯁꯥꯔꯗꯨꯒꯤ ꯁꯥꯏꯟ ꯂꯧꯕꯗꯨ ꯅꯪꯒꯅꯕꯅꯦꯅ ꯍꯣꯕꯦ ꯆꯠꯄꯅꯦ ꯅꯪꯗ꯭ꯔꯦ ꯐꯔꯦ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯂꯧꯕ ꯍꯥꯏꯕꯗꯨꯅꯤ ꯆꯥꯛꯀꯥꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗꯦꯅꯦ ꯃꯣꯏ ꯑꯅꯤ ꯂꯩꯍꯧꯕꯕꯨ ꯀꯔꯤ ꯃꯅꯝꯅꯣꯅꯦ ꯅꯝꯃꯤꯁꯤꯕꯣ ꯀꯥꯊꯤꯅꯤꯅꯦ ꯅꯝꯃꯤꯁꯦ ꯀꯗꯥꯏꯗ ꯃꯩ ꯆꯥꯛꯄ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯍꯩꯁ ꯀꯗꯥꯏꯗꯅꯣ ꯃꯩ ꯆꯥꯛꯄ ꯃꯥꯜꯂꯤꯗ ꯃꯅꯝꯁꯦ ꯌꯥꯗꯦꯕꯁꯦ